Birena Chief Minister Oiba Matamda Education Minister gi Fam Pairamba T.H. Radhesyam amadi CAF and PD Minister Oiramba Karam Syamna Hausek Chief Minister Birenbu Yamna Yaningdabaga gi wafam ama handak media da fongdokhiba asi maram kharadagini hairi Hausek BJP gi MLA oina leiriba Karam Syam gi machanupana matam sangna CAF and PD da transport contractor oirambadagi lauthokhiba amadi kumja English nganiga kunma thoida general election mayada hairok ta thokhiba misi Minagi Togdok Amada, BJP gi MLA T.H. Radhesyam gi Manungda Chennai amasung Chennai haibagi case ama CBI da sinakiba sina MLA anina CM bu warauba amasung yadabagi maru oiba maram oiri haina IS News na fangba thazaba yaba pau amagi likhuna mana hairi tasengna pau asina achumba oirabadi miyam gi mihut oiriba MLA kharana lanai interesta yanadraga achumba saduna ngang sakpagi thabak tawriba asi kadai fauba thazaningai oi haiba asi achobo wahang ama oirakli MLA T.H. Radhesyamna advisor to CM gi fam amadi Karam Syamna tourism corporation gi chairman gi fam thadokle haina Chief Minister da aiba cherol sing pisinba matamda luchingba ani ne pai riba fam sing adugi damak mapung fana thodang yaba amasung thabak pangthokpa ngamdabdagini haina palle handak MLA anina tongan namlaga press thadorakpa video clipping kharada CM bu pendabagi wafam kaya fongdokhibane panbayabadi MLA Karam Syam gi machanupana Khaidem Enterprises MZ Avenue kauba firm amagi ming sizinaduna matam sangna kendra taranipan rom gi transport contractor oina sel tanduna laikhibani hairi adubu Chief Minister Birena luchingba ani subalengak lakmatamda Karam Syam gi machanupa asi transport contractor makhatana oiwa fangkidabani transport contractor oirambadagi lauthokhiba asina Karam Syam yamna waroba leikhi haina pau asina makhatari amaromda hairok misigi case asi CBI na paiduna hausik yamna kanna asumba khangdokna na bahonari case asigi investigating officer na Inspector Sunil Kumar case number RC number 3S 2022 CBI ACB Imphal ni hairi